Manipur Legislative Assembly ki member oiriba Kuki Furup ki yauriba MLA singna Manipur da miyam gi Anouba Leingak ama Sembada Keidounungda Saruk Yaroidabani haina Kuki Inpi Manipur Kim gi mifamna amato oina warip lokre Kim gi General Secretary Khaiko Hau Gangtena ngasi thadoraki cherol amagi matungina Kim na mapungoi ba thaudang lawbaga loinana masigi Federating Unit Sing Kuki Students Organization General Headquarters Kuki Khanglai Laungpi General Headquarters Kuki Christian Leaders Forum Kuki Women's Union General Headquarters, Kuki Women Organization for Human Rights Union General Headquarters, Kuki Chief Association, Kuki Inpi District Unit Singi Luchingbo Singamasung, Head of Department Ki Oiba Pun Mamifam Mangarang Churachandpur District Ki, Bijang de Leiba Kim Gi Secretariat Ki Conference Hall da Apun Bagi Mifamama Pangtoki. Mifamaduna Kupna Khanaraba Matung da Amato in Warip Ani Loki, Mifamaduda, Kupna Khanabagaloina Nasti, the Sidamiam Yu Oibalenga Kamasem Naba Amasung, Semlakpada Kuki Furuki MLA Sing na Keidounungda Saruk Yaroidabani Amasung, Karigumba hiram amatada Kukigi mapamapu sing na thamlambalam nat chatnabi saktam rajniti khunai amasung senmitlon gi haksing Kukigi miyam na yasinaba Tauroidabani hairiba warep ani asi lawki lawkiba warep ani asi Kuki jo miyam gi aningba pambagi matungina lawbani amadi masibu ngak na chatkadabani hainasu kimgi cherola sina khanghalakli